ꯃꯃꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯌꯨꯝꯂꯦꯝꯕꯝ ꯕꯤꯀ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯈꯣꯝꯖꯤꯟꯖꯕ ꯄꯥꯎ ꯂꯧꯕꯤꯔꯁꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯕꯤꯔꯁꯤ꯫ CVSEꯅ ꯗꯤꯁꯇ꯭ꯔꯤꯛ 2ꯒꯤ ꯁ꯭ꯀꯨꯜ 25ꯒꯤ ꯑꯐꯤꯂꯤꯌꯦꯁꯟ ꯀꯛꯈ꯭ꯔꯦ꯫ ꯑꯐꯤꯂꯤꯌꯦꯁꯟ ꯄꯤꯕꯗ ꯔꯨꯜ ꯀꯥꯏꯅ ꯊꯕꯛ ꯇꯧꯔꯝꯕꯁꯤꯡ ꯑꯦꯛꯁꯟ ꯂꯧꯒꯗꯧꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁ꯭ꯀꯨꯜ 25 ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯐꯤꯂꯤꯌꯦꯁꯟ ꯄꯤꯔꯝꯕ ꯑꯗꯨ ꯉꯁꯤ CVSEꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯖꯨꯀꯦꯁꯟꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯟꯖꯂꯤ ꯆꯣꯡꯊꯥꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯄꯣꯛꯅꯐꯝꯒꯤ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯐꯣꯡꯂꯤ꯫ MP 32 ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯑꯣꯄꯣꯖꯤꯁꯟꯅ ꯀꯟꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯂꯣꯛ ꯁꯚꯥꯗ ꯃꯈꯥ ꯇꯥꯅ MP 98 ꯃꯤꯐꯝ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯂꯣꯛ ꯁꯚꯥꯗ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯄꯨꯈꯠꯂꯗꯨꯅ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ MPꯁꯤꯡꯕꯨ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝꯗ ꯆꯔꯥꯡꯅꯕ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯅꯧ ꯅꯧꯅ MP 98 ꯆꯠꯊꯔꯤꯕ ꯁꯦꯁꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯉꯥ ꯄꯨꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯅ 3ꯁꯨꯕꯗ ꯑꯣꯏꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯂꯦꯟꯗ ꯐꯤꯁ ꯄ꯭ꯔꯗꯛꯁꯟꯗ ꯃꯅꯤꯄꯨꯔꯅ 3ꯁꯨꯕꯗ ꯂꯩꯕꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯏꯪ ꯀꯨꯝꯖꯥ 2022 ꯑꯃꯗꯤ 23ꯗ ꯃꯅꯤꯄꯨꯔꯗ ꯉꯥ ꯇꯟ ꯂꯥꯈ 0.33 ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯂꯧꯕꯤꯔꯁꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯃꯤꯟꯅꯕ ꯈꯣꯀꯤꯖꯣꯃꯤ ꯃꯁꯦꯜ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯥꯛꯄꯥꯛ ꯇꯥꯟꯅꯗꯨꯅ ꯐꯨꯒꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯉꯁꯤ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎ ꯄꯥꯎꯆꯦꯒꯤ ꯑꯍꯥꯟꯕ ꯄꯥꯎ ꯑꯣꯏꯅ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯂꯣꯏꯅꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏ 10ꯒꯤ ꯃꯊꯛꯇ ꯁꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯈꯨꯠ ꯊꯣꯛꯅ ꯐꯨꯅꯈꯤꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯁꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯆꯍꯤ 3,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯐꯨꯔꯨꯞ 34-35ꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯇꯩꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯉꯥꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯔꯒ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯂꯣꯟ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯐꯨꯗꯤꯠꯇ ꯃꯥꯡꯖꯧ ꯆꯣꯡꯂꯛꯈꯤꯕ ꯀꯨꯀꯤꯖꯣꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯥꯛꯄꯥꯛ ꯇꯥꯟꯅꯗꯨꯅ ꯐꯨꯒꯥꯏꯅꯕꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏ 10ꯒꯤ ꯃꯊꯛꯇ ꯁꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯃꯁꯦꯜ ꯐꯨꯅꯔꯛꯇꯅꯕ ꯉꯔꯥꯡꯗꯒꯤ ꯊꯥ 2ꯒꯤ ꯑꯣꯏꯅ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯏꯟꯇꯔꯅꯦꯠꯀꯤ ꯑꯊꯤꯡꯕꯁꯨ ꯊꯝꯈ꯭ꯔꯦ꯫ CBI ꯑꯃꯁꯨꯡ NIAꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBI ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯈꯨꯟ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯇꯣꯏꯅ ꯁꯃꯟ ꯇꯧꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯉꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡꯅ ꯄꯣꯔꯣꯝꯄꯥꯠ ꯂꯝꯕꯤꯗ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯇꯨꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯂꯩꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ OPꯗ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯃꯤꯆꯝ ꯑꯃ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯆꯦꯟꯅꯔꯤꯕ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜꯒꯤ ꯌꯨꯝ ꯃꯌꯥꯝꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯩꯉꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠꯀꯤ ꯕꯦꯔꯦꯛ ꯃꯅꯨꯡꯗ ꯃꯤꯆꯝ ꯑꯃ OP ꯑꯁꯤꯗ ꯂꯩꯕ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ JSC ꯑꯃ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯔꯤꯕ ꯄꯔꯁꯣꯅꯦꯜ ꯑꯁꯤꯒꯤ ꯌꯨꯝ ꯃꯌꯥꯝ ꯍꯧꯔꯛꯇꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯣꯏꯅꯥꯝ ꯒꯥꯟꯙꯤ, ꯆꯍꯤ 32, ꯑꯄꯣꯛꯄ ꯑꯣꯏꯅꯥꯝ ꯃꯣꯍꯟ ꯀꯧꯏ, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯔꯥꯡꯄꯥꯠ ꯕꯦꯡꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯣꯏꯇꯥꯝ ꯑꯔꯨꯟꯇ, ꯆꯍꯤ 39, ꯃꯍꯥꯛꯅ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯀꯦꯅꯦꯜ ꯃꯄꯥꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎ ꯄꯥꯎꯆꯦꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯄꯥꯎꯆꯦꯗꯒꯤ ꯂꯧꯕꯤꯔꯁꯤ꯫ ꯀꯃꯥꯟꯗꯣ ꯕꯦꯔꯦꯛꯇ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠꯇ ꯂꯩꯕ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯇ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯤꯌꯥꯝ ꯊꯣꯝꯖꯤꯟꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:25 ꯇꯥꯕꯗ ꯀꯃꯥꯟꯗꯣ ꯕꯦꯔꯦꯛ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯣꯏꯅꯥꯝ ꯒꯥꯟꯙꯤ, 32, ꯑꯄꯣꯛꯄ ꯃꯣꯍꯟ ꯀꯧꯏ, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯦꯡꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯣꯏꯅꯥꯝ ꯒꯥꯟꯙꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯣꯏꯇꯥꯝ ꯑꯔꯨꯟꯇ, 39 ꯀꯧꯏ, ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯇꯃꯦꯡꯂꯣꯡꯗ ꯂꯩꯕ 5ꯁꯨꯕ MRꯒꯤ ꯄꯔꯁꯣꯅꯦꯜꯅꯤ꯫ ꯍꯧꯖꯤꯛꯅ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯉꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯇ ꯄꯣꯁꯇꯤꯡ ꯇꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯄꯥꯎꯆꯦꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯂꯤ꯫ ꯖꯣꯃꯤꯒ ꯀꯨꯀꯤꯒ ꯐꯨꯅꯕꯗ 30ꯔꯣꯝ ꯁꯣꯛꯂꯦ꯫ ꯃꯥꯁ ꯕ꯭ꯌꯨꯔꯤꯌꯦꯜ ꯁꯥꯏꯠꯀꯤ ꯃꯃꯤꯡꯗ ꯃꯥꯔ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯡ ꯌꯥꯎꯕꯒꯤ ꯋꯥꯊꯣꯛ ꯂꯥꯛꯂꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯤꯡꯀꯥꯡꯐꯥꯏ ꯑꯃꯁꯨꯡ ꯁꯦꯜꯃꯠ ꯕ꯭ꯔꯤꯖꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯖꯣꯃꯤ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯡꯂꯨꯞ ꯅꯥꯏꯅ ꯐꯨꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 30ꯔꯣꯝ ꯁꯣꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯅ CRPCꯒꯤ ꯁꯦꯛꯁꯟ 194ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯑꯃꯁꯨꯡ
ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯨꯃꯤꯠ 5ꯅꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡ ꯂꯩꯔꯣꯜ ꯆꯟꯒꯗꯕ ꯃꯐꯝ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯃꯇꯥꯡꯗ ꯌꯥꯅꯗꯕ ꯐꯤꯚꯝ ꯂꯩꯔꯛꯄꯒ ꯂꯣꯏꯅꯅ ꯑꯀꯛꯅꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯃꯃꯤꯡ ꯌꯥꯎꯁꯤꯜꯂꯕꯗꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯁꯤꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯁ꯭ꯀꯨꯜ 25ꯒꯤ CBSE ꯑꯦꯐꯤꯂꯤꯌꯦꯁꯟ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯄꯥꯎꯆꯦꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯀꯟꯕ ꯏꯔꯥꯡ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯀꯨꯜ 25 ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯅꯧꯅ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯈꯤꯕ ꯑꯗꯨ ꯈꯨꯗꯛꯇꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯦ꯫ ꯋꯤꯗ꯭ꯔꯣ ꯇꯧꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯖꯨꯀꯦꯁꯟ ꯑꯦꯁꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯟꯖꯂꯤ ꯆꯣꯡꯊꯥꯝꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯈꯣꯝꯖꯤꯟꯖꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫